ꯆꯠꯄꯗ experiment ꯂꯣꯝꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯍꯜꯂꯒꯗꯤ science subject ꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯅ Deputy Chief Minister Yumnam Joy Kumarna ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Taret Suba Pay Commission Chana Handabagi Mayokta Hayengdagi JSC Amchog amadi MTO na lengaki loisang singda Madam Gokta na thabak lepagi thongjam silagani hairi. Sagolmang the Imphal District Hospital at Matam the Saba Hohan Dio Madi Lamgi Chayat Nabasing Wilson Dio Haina Akoy Baginiamna Wakan from Chakakre. Miyamna rooftop solar plant sizinaduna sale tingdana mai sizinabiyu haina Manipur Renewable Energy Development Agency Manireda gi Michael gi miyamda appeal tawakli. Amasung World Jit Kunedo Championship te India gi mod sinduna saruk yakiba Manipur gi thanaroi sing Jit Kunedo Association Manipur na optuna pungning thawakre. Mayam Bukurum Zaria Tom the Yangbiribas Impact News ni I Bidarani Tinguzamna, Pungja se Fawbagi Maruba Pau Singh, Miam the Pizari. Lamda Masigi Mahiro Singda, Science Subject Sing, Takpi Tambiba Matamda, Experiment Lom the Hena meeting Changhalagadi, Science Subject the Pungning Changlakani Haina, Deputy Chief Minister Yumnam Joy Kumarna Fongdokre. Jing the Laiba School Singda, Oja Oiriba Signa, Mahiro Singda, Science Subject Pu, Karam na Takpiraga, Pungning Changhangadagi Haibigi Matangda, Numid Marini Chathagadaba. Hands-on science ki workshop hawdokpada wafamasi fongdokibani. Science and Technology ki Minister from Supairiba Deputy Chief Minister Y. Joy Kumar na makha taraduna. Tampakta laiba Mahiroi Singh, Jingda laiba Mahiroi Singh dagi science subject mangjul thaduna chatlibasi, Jingdasu science subject si Mahiroi Singh na pamhanna bagi khongthang paikhatpa mathoktai. Workshop adugi resource person oiriba Dr. B.N. Dasna India se science ta academic ki oina di yamna phari adubu technology research samade science ki oiba application da di khara sothari haiki Manipur Science and Technology Council Mass Check amasung Vigyan Prasar India ga punna khusamna duna numen mari ni chumna chathagadaba workshop hawdokpaduda Science and Technology Manipur gi secretary yauna Mass Check amasung Vigyan Prasar gi makok thongbo official singsu sarukyaki Workshop asida punna chingi mafam singda laiba school singda oja oiriba oja yamkhai manga romna sarukyari particularly the students, many of the students, particularly who do not have basic base of maths, for them science is so difficult and all these things, and they lose interest, and that's how it happened. Any stream of science, this basically works down to study of the nature, what is already there. You know, you observe. Observation is very important in understanding science. In science, these are the things which have to be there. Learning, understanding and application. If child learns, understand and apply, that's the thing. That is what is required. When in 60s first a satellite was put in the orbit, many criticized. But at the present age, we are enjoying the benefit of that satellites by communication. Innovation is not a matter of joke. You cannot innovate anything often. But new ideas should come out. More and more your students are given opportunity to do some new things. These things will might turn into a discovery, an invention. Imphal East ki Sagolmang da laiba Community Health Center asi District Hospital amagi thakta sengatnaba laingakna ureb uyum tamkhrabasu lamgi chayanaba laibadagi District Hospital saba hoba yadana lairi hairi loinana lairiba lamgi chayanaba si mari lainaba singna athuba matamda loisinbiyo madi Kundrakpam Assembly Constituency ki MLA nasu hospital asi sagatna bahotnabada pukchil sengna thabak tawbiyo haina Kundrakpam Assembly Constituency amasung Saikul Assembly Constituency ki Peace and Development Coordinating Committee ki maikaitigi appeal tawrakli hiramasigi matangda ngasi Coordinating Committee asina senduna Sagolmanam amasung Saikul ki kunja singna District Hospital asi atuba matamda saba hawbinaba amadi lamgi chayanaba sing loisinbinaba Sagolmangda wakan mifam amasuk pangthokre
Wakan Mifamadudha Sarukyakiba, Peace and Development Coordinating Committee, PDCC ki President, Konthaujam Joy Mitaina, Paumising the Fongdorakpada. Haukiba English Singani Taramatu December Taratarukta, Matamadugi Manipur Chief Minister Oiramba, Okram Ibubi Singh Amati, Matamadugi Health Minister, Hojik Hojiksu, Health Minister Oiriba L. Jentukumar Yauna, Imphal District Hospital Asi, Sagol Mangi, CHC Laibam from Masida, Sanaba, Ureb Uyung Tamki. Adubulaibak Tibadi, Lisang Sitna, Chahi Kaya Hospital Sagat Pagi Mami Tadana Lerak Padagi, Lekai Maibil Singh Yauna, Chief Minister N. Birenga Unaduna Wakat Padagi, Health Minister Masama Klakpiduna, Minister na Masayauna, Ureb Tamlankiba Hospital Asi, Soidana Sanaba Honagani Haina, Fongdoklam Kahiri. Adubu, Hiramasagi Matanga, PDCC na Medical Directorate Chatuna Ying Silubada, Lamgi Chayat Nabalaire Hyperkangamki. Loinana, District Hospital Sanaba Lampitoki Lammapu Taruki Manungami Maridi, Lengang Napiba compensation da Ayet Paletana Kudiek Piramki. Adubu, Kudiek Pidana Ladam Libamio Ani Aduna, Kundrapam Assembly Constituency Emelegi Mungi Mio Singni Haiba, Kangbangam Lehari. Loinana, Hospital Assi Saganaba, Akoibagi boundary wall Chankatpa Haurabasu, Kudiek Pidaba Mio Ani Yaubana Maram Oiraga, Hospital Assi Sabayadana Lerakpani Haina, Fongdoraki. China Lamji Lake Targa Saro, Heaven, Sanida, Mamil, Government, Sati, Upangaduna. I'm Hazening with a Atumatamda, signed to talk with the Namogilovam Tokpa, the compensation lobbyro, Arigomenazu, Atumatam the Saba Hobiro, Adudak Masida Saba, Atumatam Hodraba, Sadu Pimum Leraba, Masiki Daitadi, Soito Driven Langi Sen, Heliba, Kogi, Emiligi. Manuna Pubigidoni, Masida Kang Sade Pim Laktargadi PDCC na, Angma Takta Hunatana Kojimake Songi, Lamdamgi, Isinao Sing Praza, Imaben, Kudimana, Makalka, Kongam Chanchil. Northeast India and Myanmar revisiting cultural and civilization connections Saibahira Masida, Numit Humni Chumna Chathagadaba National Seminar, Nasidagi, Manipur University ki court holder, Art and Culture Minister L. Jentukumar Nahodokre. Seminar Asi Maulana Abdul Kalam Azad Institute of Asian Studies, Kolkata, Department of History, Manipur University ga Kutsamnatana Pangtokpani. National Seminar Asida Myanmar amadi India, Lebak Aniyasigi, Ngalingai Matamdagi Layraklaba, Cultural gi Oiba Mari Singi Matangda, Khana Nainagadauri. Ningthau Palingai Matamda, Ningtamba Lebak Oina, Manipurga Myanmar ga Lainarapa Maria Sibu, Political gi Oiba, Yanadaba Amadi, Lamgi Chayatnaba Asikaktada, Miamna Unariba Asigi Matakta, Leba Aniyasigi Lainarakiba, Cultural gi Oiba Naksinaba Mari Singi Matangda, Seminar Asida Kanagadauri. Tongan Tongan ba Mahiroyamadi Delegate Kuntra Manga Romna, Seminar Asida, Masa Masagi Oiba, Presentation Sing Pigadauri. The two countries, Manipur and Myanmar, used to be enemies at one point of time and used to be good friends at one point of time on different occasions. So suddenly when there were certain politically chaotic situations scenario in Myanmar, the King of Myanmar invited the King of Manipur at Quetta, the adjoining area. And there was a bargain going on, and the King of Myanmar requested the King of Manipur to give him 300 cavalry forces, military cavalry forces, soldiers. So this is whole story. It shows how much relationship we establish with our neighboring country like Myanmar. Kanglainat Nainalup Ayurvedic Osha Dehelana Sinduna, Numit Humni Chathagadaba Ayurvedic Campaign Amadi Mega Health Camp among Asidagi Pangtok Hokre. Directorate of Ayurvedic Yoga, Naturopathy, Unani, Siddhamadi, and Homeopathy Government of Manipur Gimitiang Makada, Yumnam Hydro Makhale Kaidalaiba, Pangtokliba, Health Melasida, Free Ayurvedic, Free Blood Pressure, Bone Mineral Density, Blood Sugar, Kidney Function Test, Liver Function Test, Uric Acid Test, Hemoglobin, Electrocardiography Yauna, Tongan Tongan Ba Test Kaya, Free the Taubagi Kudong Chaba Piri. Hayang Nini Chanbanumita, Siza Eye Care Foundation ga Kutsamnaduna, Free Eye Screening Amadi, Cataract Surgery Camp Ama Pangtokani. Biochemical test camp free the screening detection Tokjari, Nini Sub Chanbanumita, Siza Eye Care Foundation Galona, Cataract Screening Amasu program Sida Yoxenjari. Kanglainan and Lube Avdi of Sidilasna,
था खुदिंगे अखोइना इकोनॉमिक हेल्थ अमसुंग एजुकेशन दा मपुंगना फोकस तौरगा थबक क्या मरुम पांगथोजन लाई स्कूल गेंगा सिंगी संडे खुदिंग कंपटीशन था खुदिंगी केम चाचादुना हेल्थ गी ओइबा अनाबा लेंसिंग खुन खुन चातुना सुंबा थोदो क्या पांगथोकचरी अदुगा मेन ओइना अखोइना तौजरिबा आयुर्वेदिक कैंपेन असिदा अखोइगी लमदम सिदा लेइबा अनाबसिंग लेइता लाय मैम सिंगा खुसमना चमिननबि तांजा दु खुदोंग साबा दु लौजबनी All Manipur Trade Unions Council Amtuk amasung All Manipur Employees Government Employees Organization MGO gi apunba Joint Administrative Council JSC na lenga kiloisang singda hayengdagi matam kaktana cease work strike changsin gadori State asida 7th Central Pay chana halu haina JSC asina matam kayagi mamangdagi changsilakpa khongjangbu lenga asina na thaiduna thambadagi khongthang asi lawrakpani haina JSC asigi General Secretary Laitonjam Bikena phongdokre ngasi Babu Parada leba JSC asigi loisang da pangthokpa paumi singa unabada Bikena 7th Central Pay gi matangda marirak suna Chief Minister go unaduna wari sarabasu ngasi fawada karigumba thabak amatta paikhatpa leitri JSC asigi mihut singa CM ga ahumlak unaba matam fawbadi CM na employees singi welfare gi damak thabak paikhatkani haina thajaba kaya piki marirak subo oina unaruba matamdadi JSC gi mihut singni haiba faw kauthokduna JSC asina taliba Charter of Demand kunithoiga mari leinadaba wafam kaya puthoraki wari saba khudingi taret suba pe chana hani hairabasu aiba oina piu haiba matamda piu yadana ngasi fawba lakli mari rak subo oina CM ga unaba matamda Prime Minister na tha asigi tang 15 da state asida laklamba khongchat aduda 7 pay laukthokna batak singe haina CM na phongdokhrabasu thabakta pangthokide Miyamgi luchingba ama oirabadi ngangthokkiba wa ngaknu chatuna employees sing asigi phangpham thokpa hak chapchana pithokpiu haiki English singani tara taruktagi matamadagi lengaki matamdagi changsilapa JSC gi demand matamadagi lengakna karigumba amata tawrungkiba leite anoba lengak asina JSC gi manglan mangphawna halagani haina thajana leiruba sisu financial involvement kamari leinadaba Charter of Demand kunithoi gi manungda yawba point khara phaw pitho uyadana leiba laibaktibani JSC asina lenga ki department punna marfu mathoi da changsan gadori ba matam kaktaba cease work strike asida lebak miyamna sogat piu haina mahana pil tokhi demand sing phangnaba gidam ta mari leinaba unariba mayam si unajaraga su akoi si makha thaboin othok piraktabadi honorable Prime Minister Narendra Modi da akoi memorandum book pi dana akoi haiba 22 point sort of demand long serious demand mayam si mamangi government su pibiramdre handagi government su masi pinabagi positive oiba akhoi thabak amta lokhat pidre na akhoi baitono memorandum da akhoi pijare ado adugi makha tarakpada honorable Prime Minister su imphal da lakba visit su adugi 7 channel pe ga bari leinaba kai wafam da phongdok piramdabdagi akhoi na maski tang akhoi ge tang 10 da akhoi ge honorable Chief Minister hoju oi biliba honorable Chief Minister sida strike akhoi resume akhoi si independent civil strike se masi tawnabagi akhoi PRFC sumai lokja Mitai iroliye kloina selol apunbalup milal kanglai pakna thokpa cherol amada JSC gi mayek chatpa numit ki mangoinana class 1 dagi 10 fawbada tamliba mahiroi singi damakta athoy hen changdamnabagi aiba changeng ama lakleba me gi thagi tang tarukta pangthoklagani hairi Kanglup manga thokna khaidokliba changdamnaba sigi admission form thaba hore amadi changdamnaba sibu mapung phana pangthokpa yanaba luba sigi pana amadi masa loisang singna tha sigi tangkun mari ki ayuk pung 13 makhai taba matamda milal mayai loisang da laknabasu kangalakli Rooftop solar plant ki mateng na hauzik fawada Manipur gi yumkok humpurom da mai thanbagi kanaba fangan khre haina palladuna plant as install tawduna cell tingdana mai sizinaduna senda lambi oibio haina Manipur Renewable Energy Development Agency Manireda gi maikai digi miyamda build tawrakli DIPR complex chathariba department singi press conference ki saruk amoina ngasi Manireda gi official singa paumi singa unabada agency asigi director Laurembam Manglemna makhatana haikibada Rooftop solar plant asi cell ichang changdana yumthong khuding da paikhat payai kanagumana plant tawba pamlabadi government chada humra subsidy oina puthokani aduga masana chada kuntra khak puthoktuna mai puthokpagi kanaba lawbagi khudong chabalai mahang namakha taraduna Maniredana chahi asigi March 15 fawbada off grid system gi plan listing nifu manga chatret yankhai manga paikhatpada mathang sitna mai kilowatt listing mari chamapan maudrani pandasmik ama ani
ऑन ग्रिड सिस्टम की प्लान हुमफुमरी पाइखटपदा मई किलोवाट 953 अमसुंग सोलर थर्मल प्लान 3,492 पाइखटपदा मई किलोवाट 3,640 पुथोकप ngamkhre Manipur yoinadi masidagi ngankhatna chingi manung hanjinba mafam yauna khungang cham kunithoida solar energy gi matengna mai pina bahotnari masigi manungda khungang kunmapandi mai fanganba hokre loinana hojik fawbada solar water heater 3,492 install tawbada state power grid ta load pigadaba mai megawatt 3.9 handahanba ngamle haiki 2019 की मार्च फाउदा इंडिया की खुन खुदुंग तमई थांगदबने है अदि मनुंगदा मणिपुर दा याम रिमोटेस्ट एरिया दे लेबसिंग खुन चामगा ट्राइन थोइसी पे मनिरादा की रेस्पोंसिबिलिटी ने मसी अखोइना टारगेट तौजरी से अखोइदी एटलीस्ट याम द्रबदा नेशनल टारगेट की 6 मंथ एहेड हाइबदी अक्टोबर स्वाइसी मनुंगदा अखोइ लोसन जगेने पांदम थमजरी तबुदबु हाइबा जगा सिंगसी मागी क्लाइमेटिक कंडीशन करी करी की मखा पोले खुनुंग हंजंब खुन गाक्तनी हाइब सिंगसी यामना वाबा यौबदा वाबा अदि लंबी लेतबा अदना अखोइ पोछि पुमतमदा आयामना हेड लोटा पुबा गाक्तनी पोर्टर तोरगा Ketrigaon Kendra gi MLA Nahakpam Indrajit amadi Khergaon gi Youth Voluntary Association YOBN na hotnabadagi nupi ahum yauna drug karbar tawba mioi 12 amadi lottery tawba mioi hum punna mioi 13 mahusagi punsirol da hanjinaba changjarakre Changjarak pamioi singna mating pigani makhatana Ketrigaon Kendra da drug sizinaba amadi chaba sing mayokta miyam galoina na khongjang changsin gani haina MLA Nahakpam Indrajit na phongdokre Nasi achamba thoram ama galoina changjarak labam yasing se thoram Youth Voluntary Association sinduna Khergaon Community Hall da pangthoki thoram aduga mari leinana MLA Nahakpam Indrajit na hai Kendra sigi oina Youth Voluntary Association Khergaon Kendra miyam galoina drug ki mayok da changsilakliba khongjang ase mai pakpa haure Sajibugi nongma panba cheiraw numitagi hauduna changsilakpa khongjang asigi manungda drug chaba amadi yonba mioi kya phaba ngamkiba loinana ngasi masana yajana mioi 13 na mahausagi punsirolda hanjilakpa thagatningai ni ngasi changjarakliba mioi sing asida Youth Voluntary Association ga tanaraga masaga chanaba thabak amam pinaba mahaki maikaidagi hotnagani haina MLA Indrajitna phongdoki moida ina appeal tawjari moi hana khangduna tawragaju hojikti ai lerabani na moi gi hingna bai damakta ai lei habiju aina moida appeal tawri ngasi dagi amuk moina kaiguma tawramba taraba aina changjarak pasida matungda tawramba taragadi ai MLA aiju moi amuna ngak panga moi karigumba moina tawdadana leiramba taraga moida kaiguma awaba tosar piram leragadi mogi damakta ai hana mang thani habiju aina mayamda yon biribisingda amadi laibiribisingda aina appeal tawjari matungda Ketrigaon Kendagi jaga khudimakta akhoigi iramdam akhoigi yungumani haiba ai kendasida masidagi maru phangna mutalaga atopa Manipur da akhoigi matau tamaga yam lamna ni sa je thamgraji haibaje ai hoi pulamna mayam sogotpiduna prajagi sogotpibaga loinana lakpiriba khudung poina bikhani jari ngasidagi di sigi wakhaji thadok piro Imphal West ki manung channel leiba patsoi da leiba Polestar Public School da so madikadani na sinduna anti drug campaign ama pangthukre Let's stand against substance abuse haiba thim da pangthokiba thoramasida mayai kaba nisa kayana sohalabisingi maramda madi nisana khunai da pirakpa chaithingi maramda punna khana nainaki nisagi mayokta state asigi mahairoi sing amadi khunai asigi miyam punna lepa amadi thingnaba matam oire haina saruk yakhiba resource person singna phongdoknaki Phumlo Gram Panchayat ki manung channa leiba Phumlo Senjam Khuno Loitang Khuno madi Loitang Laikin Thabi open defecation free village haina laukthokre ngasi village water and sanitation committee Phumlo na sinduna Phumlo Gram Panchayat ki ahanba Gram Swachhata Sabha Phumlo apunba community hall da pangthokre thoramadu ka mari leinana Phumlo Gram Panchayat ki pradhan Maislam Manicha na hai chahi asigi March kun fawbada Phumlo Gram Panchayat asigi manung da leiba yum singda sanitary latrine lehankre Makhatana Gram Panchayat asida total sanitation ki hainabi lehanba mapanda amangasoi tawdaba amadi taru tanana leibagi hainabi lehanabagi thabak thoram sing paikhatkani haina pradhanna phongdoraki Maru pandam di lamana khoko hamba maso to sambasina laina tina kayang poglokpa sidagi khoigi khudong thiba kayamon nange haibajing asi khangmudagi Swachh Bharat mission ki makhada haiba open defecation free oire haidana koi declare
तौजरे लेट्रिन लेरमबजी 739 लेरमी अदुगा लेतबना 992 लेरमी अदो हौजिबाव दखोन सागिबो लोइबजी 2018 गी 20 मार्च ngarang phawda saba loibada sisinnagraba matungda 905 subna 8 asi ekoi letin sagre adu lemoriba marfu ga humdoi asidi ekoi saba loira matungda sisinagre adubu sisinaga matungda official gi basi changkhra loisan ba khakta ngaire haibadi declare tawba yare haibaga loinana akoi ngasi gi kaino ji changchil laga ngasi lauthokjabani Porompat treatment plan na miyam di singpiriba tongan ba diameter gi pipe kaya Porompat diary office gi geta semjin sajin bana maramoina Sanjenthong officer colony Jenims soibam lekai olamasung new chekon ayangpali kurai layawangba hata minuthung amani kurai sarjor lekai jono reservation na chingbam from singasida hayengdagi horaga numen mangani chupna ising pibanga maroi haina Manipur government ke public health engineering department na thador pachero lamana pauchelakli Thaubal district manung da laiba awana nanglaba angang singbu khudak tamateng pangba ngamnabagi pandamda Thaubal district childline advisory board na sinduna poster campaign mangarang atigi district asida hudokre district asigi childline na angang singi damakta kari thabak thoram sing paikhali haibadu poster campaign asigi matengna miyam da khanghan bangam lagani hairi poster campaign adu da sarugya khiba Thaubal police station gi OCB Risikesh Sharmana kanagumba miyoy amana angang sing da chathaba crime khodong thiba taba angang lalonba angang sing bu labor oina sizinaba thengnarabadi childline gi helpline number 1908 ta pau piraknaba hairi Thaubal district ke Charangpat Maglangda leiba ke Botombi Cultural Academy lingkhat khibagi mapalak subagi foundation de ngase academy asigi sanglen da pangthokre ngasigi thormadu gi sar komoina academy asigi artist singna pungcholom nat sankritan namadi folk song na chingba pangthoki foundation de asiga mari leinana tongan belamda thoidok hendok na singthaba yaba artist singda achamba khudol pot piduna ikai khumna botki Matang sida break mlozage break matungda malem pumbada pangthokpagum Manipur dasu Sairengi numit World Poetry Day pangthokibaga loinana Gopal Sharma Award 2018 gi mana saknarba aiba Chitresor Sharma da lanthokibagi pau amati Manipur amasung malegi tongan bi pau sungpuduna lakchege Impact News pu meeting tatunabi Mayambu amukka hana taram nokchari bulletin sigi makata pa pau miyam da pisari Malem pumbada Sairengi numit pangthokpagum Sahitya Thopang Lupnasu numerasi pangthokpaga loinana Gopal Sharma Award lisingani taranipan gi manasu saknarba aiba Chitresor Sharma da lanthokre Gopal Sharma Award 2018 gi mana do DM College campus leiba Jain Dance Academy gi Priyo Gopal Sana auditorium da pangthokpa Sairengi numit thoramda Revenue Minister Karam Shyamna Chitresor Sharma da khusinaki thoramadu da Minister Shyamna Saireng haibasi wahanthok yamna leiba ahingba sahitya mani haina phongdoki Kusinakiba Wadada Shawl, Sakangche, Memento, Masung Selgi Manayauri. Taramaduda, Mahakabi Hizam Angang Halgi, Jahia Machumna Chatarakiba, Jam Kunmanga Subama Pokumon Gisaruk Amoina, Angang Halna Iramba, Siding Sing, Mioy Tarana, Patoki. Listening Matungo, listening Matungo, Maduki Nungi Mouse, Adoma, Seal the Lake, Yamna one talk lake. Poetry. Praise King Kata was a quick lady, but later, brother, the Mayam, Louis Kanye, Sarkar decided you will, also organizing decided you will. Aduna, Ning Katam, praise King Maning Katam was the Akui people in the night for the Balay. Madu struggle was it Akui, Manipur, the Turkar Oil. Praise King Katam was a Verakana, Manipur, say, Soction, young, and the soccer from Tombi Sana School da Sari Bamari Subema Kaitelang na Tubamatam da Sabalo Sinbiduna Madi temporary market seta potfam Pamli Singbu, Mapam Asida Hongjing Hanbiu Haina. Ima Pantobi Sana Kaitelu, temporary market set in Falna Topachero Mada Kangalakli. Amadi Kaitel Manunda, Numidangi Pungmapan Gimatung da Leba, go down Oisinba, Amadi, Nupa Singu perform da Kakatuna Faman Bayare, Haiben Chimba, Katela Sigi, Janapatap Nakbu Hainasu, Marilena Singa Bill Dorotly. Morega Tainaba Indo Myanmar Ngamkai Paring the Lariba border pillars sing India Amasong Myanmar authority upon Bakanguna Yangsin Bagi Tabak Ngasi Suleptana Chatari
थासगी तांग तरा तरुतगी चथरखिबा ngamkhai paring da leiba border pillars sing yengsingbagi thapagasing asi fawda pillar number humdra manga dagi pillar number humdra mapan fawba loikre India gi maikai digi survey officer M Khargonkar amasung Myanmar gi maikai digi Haina Lin Jan anigi luchingba kangbu aduna survey asi makha tana chathaki gani hairi survey aduda Howland 5 khulgi khulakpana survey tokiba pillar number Humdra tarukadu Myanmar rom dagi puthoraklaga India rom da changsinduna kinbani haina survey toribo officer singda wakatki Maikai anima ki officer singna mari lenaba singda report thagalaba matung pillar yungliba mafam singasi lalit chumi khanglaba kanda amuk sengdokani hairi Kaisamthong Kendra gi oina chahi amagi MLA Local Area Development Fund Kendra gi chakwa tharangi thabakta sizinaki haina Kaisamthong Kendra gi MLA L Jayantakumar na phongdokre nakal amaromda nongju thagi matamda Kendra se singi chawgi awaba toina mayoknabana March tha sidagi hauraga Waisel Maril tengbagi thabak athubada paikhalagani haina MLA asina makhatarakli ngasi Bauprada laiba Health and Family Welfare Art and Culture kada Law and Legislative Affairs ki Minister gi phamsupuri ba L Jayantakumar na hai Kaisamthong Kendra gi loina Local Area Development Fund gi apunba lupa crore amagi senfam Kendra asigi tongan mafamda Community Hall, Crematorium, Drain, Culvert, Local Club sem sabada loinana Kendra asigi mafam kayada lambi sembagi thabak paikhatkhre masida sunatana Kendra asigi ahen bachakho thorangi thabak ki damak lupa lakh 53 gi senfam mangjongna na sizinakre Nakalamaromda Kendra asida ising chawgi oiba awaba ama toina mayok nariba si thengnanaba Waisel Maril gi sar koiriba hodam leirak gi hauraga ahenba machinery sizinaraga sengba hauragani Waisel Maril gi ayamba saruk asi nauria pakhang lakpa Kendra gi saruk yawbana Kendra asigi MLA ga sutanaraga sengnab gi thabak paikhatgani haina Minister L Jayantakumar na phongdoki ngasigi pawgi mifam aduda Kendra asigi councillor amadi member singsu saruk yakhi Howjik Powder, what number 13, 12, 11, and 9, around 54 lakhs, Madu, Han Mangjong Nana, a the Piri, Makligi, Han Tadagi, Makil Peshado, Matu, Matata, 54 lakhs, Matu, Tadaraka, Shemelore, Drain clearance, Ishing Shop, the Panava Hadana, Zagazaga, the Howjik Powder, Muslim Lever Taruk Seasonaraga, a Samun Kendra, Howjik Powder, right from a Queen Minister was already having a meeting, Howjik Powder. Nungti within get them sing their lay, no see almost like a door. Sing Chauba and Hyper Tatana Kashamon Ken and Ting of Awabasi, Masidaki Kara, the Makasho, or Suko and Nobagina, Waishim, Manungsi, Masi Handaki, Mars Manung Simaktana, a family minimal Loraga, Madirki, a quick sing dopo house. More da BPL gi makhada leiba ahaloira binupi kayada More Muslim Women Development Committee na sel gi mating pangkhre ngasi More Muslim Nagarda, More Muslim Women Development Committee na sinduna lairabagi pankhai makhad leiba ahaloirabi chama mangaromda ahal old age pension oina sales sing khosinaki lenga ki mateng amata phangdraba ahal oirabi sing adubu lenga ki Social Welfare Department na old age pension fanghana ba recommend tobiu haina committee asina pauchelakli Nakalamarong the Manipuri Muslim Council Morigi Nauna Khankraba Taupu Gadaba Sing Taramna Okpa Madi Mafam Adugi Mianga Sakang Nabagi Thoram Pang Tokre Thoram Aduda More the Kundari Bafurup Sing Luching Basing Organizing Kagimut Sing More Police Station Amadi More Commando Officer Sing Amasung Taramato Isuba Sam Rifles Officer Sing Su Sarugyaki Haingang hana chingda leiba ibudau maidingu nongda lairen pakhang-bagi kubamasita leiriba ibudau gi sanglen gi thong animak haukiba ningthau kaba numita sakhangdaba singna thugairam le haina laiming koloi awang marjing chingtampok pakhang-bai thukpa thek ahum nongda sanglen hanba ching thaugal lupna thadorpa cherol mata khangalakli asiguma thawong asi makata na tawdanaba miyam changduna hotnaminasi haina cherol sida katarakli Bharatiya Janata Party na party asigi mapangal kankhatnaba madi Masigi machangoiba thomi semgatuna leba asida ahongba puraknabagi pandamda lakliba April tha fawbada lebak sinba thungna chathagadaba Rashtriya
प्रशिक्षण अभियान की परिंग नाइना चथरकपा बीजेपी वर्कर्स सिंगी ट्रेनिंग प्रोग्राम ngasi वांगजिंग कोदोमपोक्पी स्पोर्ट्स कॉम्प्लेक्स ता नोंगमगी ओइबा बूथ लेवल वर्कर्स सिंगी ट्रेनिंग प्रोग्राम am पांगथोखरे बीजेपी मणिपुर प्रदेश की मीटिंग मखादा बीजेपी वांगजिंग तेंथा मंडल न सिंधुना पांगथोकिबा ट्रेनिंग प्रोग्राम अदुदा वांगजिंग तेंथा केंद्र के एमएलए पाउनम ब्रोजेन बीजेपी मणिपुर प्रदेश के हानगी प्रेसिडेंट एसएच शांति कुमार शर्मा मदी बीजेपी की थौमी क्यासु सरुयाखी मणिपुर यूनिवर्सिटी दगी सिंगजमई बाजार फाउबगी अंडरग्राउंड केबल चार्ज तौगदबन मरम ओइदुना 33 kV मोंगसांगई फीडर अमदी 11 kV कांचीपुर फीडर न कोनबा सिंगजमई चोंगथाम लेकाई दगी लिलोंग चजिंग लंगथबाल अमदी क्यामगई फाउबद लेरिबा कंज्यूमर सिंगदा हयेंग तांग कुनिथोय के अयुक पुंग 10 दगी नुंगथिल पुंग मरी फाउबा मई मुतकनी हाइना एमएसपीडीसीएल न थोप चेरोल अमदा खंगलकली हौजेक सानबगी पाउदा कोनिपान सुबा गवर्नर्स कप इन्विटेशनल पोलो टूर्नामेंट अमदी 38 सुबा गवर्नर्स कप वुमेन्स पोलो टूर्नामेंट ngasiदगी मपाल कांगजेबुंगदा पांगथोकपा हौख्रे टूर्नामेंट असिगे ngasi हानबा सानकिबा मैच अदुदा नंबुल मपाल पोलो क्लब ना समदोन अयांगबा पोलो क्लब हाउबा मरकपु पांजल मंगा अहुमदा माइथिबा पिबा ngamki मणिपुर हॉर्स राइडिंग एंड पोलो एसोसिएशन सिंधुने इम्फाल की मपाल कांगजेबुंगदा नॉक्ड आउट बेसिसता पांगथोकदबा पोलो टूर्नामेंट असिदा नुपागी पोलो टीम 13 ना सरकारी हयेंग टूर्नामेंट असिगे नि सुबा मैच ता टेक्चम पोलो क्लब अमदी इम्फाल राइडिंग पोलो क्लब का सुबा मैच तना कंगलेपाक पोलो क्लब अमसोंग एमपीएससी टीम ए अनिना लंबा तौनरगनी According to the Ogopa, Aduba, the second country Boba, Latina, the Chinese Polo Boba, in the Masana. According to the leader, even the Malaysia, according to the Canada, Aduba, second country, according to Martin Nana Toga, Lana, the Lodi, the Aduba, and the home, and the Yawana, Yawana. सेवा तो बिना हो तो बड़ी ना पूरी आवाम में यार लोग अटन में चला उन्हें भी चला ऐसी की अपन जान सेवा चला वो लोग मार्टिना चला देगा और इनको तो तो सारे लगी हौखिबा मार्च 12 15 फाउबा थाईलैंड की कोनुंग बैंकॉक के नेशनल स्टेडियम द पांगथोकिबा वर्ल्ड जिट कुनेडो चैंपियनशिप ता इंडिया की मुहत सिंधुना सरुक्याकिबा मणिपुर की मेडल लौरख्रबा सानारोई सिंह जिट कुनेडो एसोसिएशन मणिपुर न ओक्तुना पुनिंग थगखरे ngasi जिट कुनेडो एसोसिएशन मणिपुर की चीफ पैट्रन ओरिबा वांगखेम असेंबली कॉन्स्टिट्यूएंसी के एमएलए मेघा चंद्र की बाउपरादा लेबा क्वार्टर दा सानारोई सिंह अदु ओखिबनी पनबयाबदी एशियन जिट कुनेडो फेडरेशन अमदी इंटरनेशनल जिट कुनेडो फेडरेशन पुनः सिंधुना पांगथोकिबा चैंपियनशिप अदुदा इंडिया की टीम गोल्ड 13 सिल्वर 13 मदी ब्रोंज 9 फंगदुना लेबाक 59 सरुक्याखिबा चैंपियनशिप अदुगी ओवरऑल टीम चैंपियन ओइबा ngamlakibani लोइनाना इंडिया की टीम फंगलखिबा मेडल सिंह अदुगी मनुंगदा मणिपुर की सानारोई 12 सरुक्याखिबगा लोइनाना गोल्ड 13 सिल्वर 5 पुनः मेडल 13 लौदुना इंडियन टीम बु ओवरऑल टीम चैंपियन ओहिनबदा अचौबा थौदांग लौखि ngasi sanaroi singbokpagi thoramadda indian team ge coach oikiba dr m ibomchana manipur gi sanaroi singna laukiba thodang bu singthakibaga loinana medal lawr khraba sanaroi singbu manipur lengakna masakhangbiduna makoi gi tungi punsigi da makpungning thogat piu haiba wafam phongdoki manipur gi sanaroi sing na india gi da matamadi world level da prithvi gi erna da ulamba thongna sing hoi yamna makung phaba thaganingai ni malem gi thakte koi sanaroi sing mai pakson lakpo koi machine khange koi sanaroi sing asi prithvi gi sanabung da koi performance nokte habesi ngasi miyam gi mang da uri besina praman ne haiba haije butare jit kundo association manipur gi se masi ihana 2011 ihan hana hek hozo ko si gi part and parcel yaw na sum lakpo na ngasi maruina haitare koi ओजा इबुमजा चीफ कोच याम कन्ना अखोई द कन्ना चेंजरी से याम थवा यावना कन्ना चेंबदगी लेबा अंगांग सिंसी तम तमना डेवलप तोरगा स्कूल लेवल टूर्नामेंट दगी हौरगा मथम मथम पुखलकंगा सी वर्ल्ड लेवल ला संग नाकलमरम द वर्ल्ड जिट कुनेडो चैंपियनशिप द मेडल लौर खरबा मणिपुर की सानारोई सिंगना ngasi इम्फाल इंटरनेशनल एयरपोर्ट योरपदा सानारोई सिंग इमुंग मनुंग अमदी लेकाई की मियामना हराव तयामना ओक्तुना पुनिंग थगतखि
Kiam Sifai Wangmataba Development Association, Kongahan Youth Association, Global Club Kiam Sifai Mamang Likai, Taubalamadi, Tongan Tonganba Club Organizing Singna, Sanori Singadubu, Oki. Tamil Nadu ki Salem da pangthokiba taruk suba National Chess Boxing Championship the gold medal lower kraba hozik VDF oina mathau tawriba Sandram Suresh alias Aboicha Maitei Butaramna okre lamda masida nauna taba masana ama oiriba event asida mai pala kraba Suresh pu masi District Police Bisnupur amadi BDF Welfare Association Bisnupur na sinduna district asigi headquarter da taramna okkibani Tormaduga Mari Lainana SP Bisnupur, Jogesh Chandra Haubijam IPS na District Police ki mateng pangduna mathau tauna sana khotna babu puning changduna makok thonglak pasi yamna chau thok chaningai ni haina phongdoki amadi lupa lising kun manga piduna puning thawatki Chali bachahi assi ke April 13 ki 18 fawba Canada ki Montreal da hakchang gi fibum soinaraba singyoina pangthokadaba wheelchair fencing World Cup ta sarugyaru gadaba Muhammad Riaz pu Manipur Muslim Welfare Organization na oktuna yaipa mangol pikre Hata dalaiba organization assi ke office ta pangthokiba thoram amada MMWO gi maikedi gi Muhammad Riaz ta angamba tengbang piduna puning thawatki Miyosina India ki mohut sinduna sarugyagadaba asida sel tungi awaba mayok na bana miyamna angamba mateng pibinaba MMWO na appeal tawrakli loinana championship asida mai pakpo oiduna lamdam sigi mingchat purakpo oirasanu haina taibang mapuda thaunikhi Kuntramapan Suba National Masters Athletic Championship ta manamathum fanglakhraba sanori singbu taramna okre ngasi RCC Athletics team na sinduna Kumalampak Pen Stadium da pangthokiba taramna okchabagi thoramaduda chaliba chahi asigi February 18 dagi 15 fawbada Bangalore da pangthokiba championship aduda Manipur dagi Masters Athletes Mautra Taretna tongan ba athletics ki masana singda sarukya khibaga loina na championship aduda Manipur team asina gold medal kuntra silver medal kunmapan amadi bronze medal kuntra ni thoi puna medal Mautra ma thoi lobangam lakhi ngasigi thawramadu da sarugya khiba sagnarba miyoi sing aduna championship aduda makok mathang tarakhiba sanari sing aduda achamba khudol kya pikhi Mari Suba MCA Plat Cricket Tournament KIYC Khetri Ril Mapal Mai Pakre Manipur Cricket Association ki mityang makhada Langthabal Public Ground da chathariba Cricket Tournament sigi ngasi sana kiba Mari Suba Likta Toss ngam kiba Nauria Pakhang Lakpa Sporting Association Khai Imphal na betting hana sana kiba match asida over kunga ball mari da wicket taramak turaga sopnagi run humpunipan khaklo pangam inning asida Mukul Sharma na run kuni thoi lauki match asigi ani suba inning sana kiba KIYC Khetri Iril Mapal na over tarani thoi da wicket taruk khak turaga mai pakpagi run humpuma panadu lo pangam hayeng jathariba tournament asigi taramanga subalikta RRCC Churachandpur amasung YWC patsoyanina lamba taunaragani Anisuba Indian Women Football League ta Sarugyagadori Eastern Sporting Union Wankai Sanorem the official sing dalika sida season agadaba polam sing kudo tamkre Taramadu ngasi union asigi sangle na pangthoki polam sing ado sponsor tawriba Kaizen Four Corners United Tata Trust samadi YBU Diary na sponsor tawbani Dimasigi head coach oina Arjuna Awardi oinam bembe mamsung manager A Premjit ani gilam jinglam takli Ngasigi Thoramasduga Mari Lainana, Chayasigi Methada, Udaipur the Pangthokadaba, Asian Powerlifting Championship ta Sarukyarugadaba, Sanaroi K. Roshidagia Pokpida, ESU Amadi, Four Corners United Anina, crowdfunding Toraga, Lobalisting Kumpugi sent for Mama Kutotamki. Aroi bida bulletin asig headlines amuna miyanda tamsake.
Science subject takpi tambi bada experiment lom de he na meeting changhalaga di science subject ta pungning changba helakani haina Deputy Chief Minister Yumnam Joy Kumar na phongdokre Taret suba pay commission chana handabagi mayok ta hiyengdagi JSM to kamadi MGO na lenga kiloi sirsinda matam kaktana thabak lepagi khongjam changsilagani hairi Sagol Mangde Imphal District Hospital tuba matamda saba hauhanbiu amadi lamgi chayana basing loisinbiu haina koidagi miyamna wakat mifam chathakre Miyamna rooftop solar plant season aduna sel tingdana mai season abiu haina Manipur Renewable Energy Development Agency Manireda gi Michael Digi miyamda appeal tora Amasung World Jet Kunedo Championship India gi mut sinuna sar yakiba Manipur gi sanaroi sing Jet Kunedo Association Manipur na oktuna pungning thogat kre